ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯂꯨꯈꯣꯏ ꯀꯧꯕ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯍꯥꯏꯔꯗꯤ ꯂꯨꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯅꯤ꯫ ꯂꯨꯈꯣꯏꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯑꯁꯪꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯨꯈꯣꯏꯒ ꯑꯁꯪꯕꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅꯁꯨ ꯂꯨꯈꯣꯏ ꯑꯃꯗꯤ ꯑꯁꯪꯕꯤꯕꯨ ꯂꯥꯏꯒꯨꯝꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏ ꯂꯥꯏ ꯇꯤꯟ ꯊꯥꯖꯔꯝꯗꯦ꯫ ꯅꯣꯡꯃ ꯑꯉꯧꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯨꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯉꯧ ꯂꯨꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯨꯈꯣꯏꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯉꯧꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯂꯨꯈꯣꯏꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯂꯨꯈꯣꯏ ꯑꯉꯧꯕꯨ ꯎꯕꯗ, "ꯑꯉꯧ, ꯀꯔꯤ ꯂꯩꯔꯦ? ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤꯗ ꯂꯥꯛꯄꯕꯣ?" "ꯇꯥ ꯂꯨꯈꯣꯏ, ꯑꯩꯁꯦ ꯇꯥ ꯂꯨꯈꯣꯏꯗꯒꯤ ꯁꯦꯜ ꯈꯔ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯝꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯍꯞꯇꯥ ꯑꯃ ꯍꯥꯏꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯒꯗꯕꯁꯨ ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ." "ꯍꯞꯇꯥ ꯍꯦꯜꯂꯛꯑꯦ ꯍꯥꯏꯕ? ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯟꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯣꯏꯕꯣ? ꯑꯩ ꯁꯦꯜ ꯂꯧꯊꯣꯛꯂꯨꯒꯦ, ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯈꯣꯏꯗꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯉꯧꯁꯨ ꯂꯨꯈꯣꯏ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ パꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯨꯈꯣꯏꯅ ꯁꯦꯜ ꯑꯗꯨ ꯑꯉꯧꯗ ꯄꯤꯔꯝꯃꯤ꯫ "ꯁꯤꯅ ꯀꯣꯟꯅꯔꯗ꯭ꯔꯥ ꯌꯦꯡꯉꯨ, ꯀꯣꯟꯅꯗ꯭ꯔꯕꯁꯨꯅꯦ ꯑꯃꯨꯛ ꯂꯧꯔꯨ ꯂꯥꯎ." "ꯀꯣꯟꯅꯔꯅꯤ ꯇꯥ ꯂꯨꯈꯣꯏ, ꯑꯩ ꯇꯥ ꯂꯨꯈꯣꯏꯒꯤ ꯃꯊꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯥꯞꯆꯔꯛꯀꯦ." "ꯍꯩ, ꯀꯔꯤꯒꯤ ꯃꯊꯣꯏꯅꯣ ꯑꯉꯧ? ꯃꯊꯣꯏꯒ ꯄꯤꯔꯛꯀꯅꯨ. ꯁꯦꯜ ꯑꯗꯨꯁꯨꯅꯦ ꯅꯪꯅ ꯂꯩꯔꯕ ꯃꯇꯝꯗ ꯁꯤꯡꯉꯣ." ꯑꯉꯧꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯁꯪꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯅꯨꯄꯤ, ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯒꯦ ꯉꯁꯤꯕꯣ?" "ꯉꯁꯥꯏ ꯃꯅꯤꯡꯒꯤ ꯀꯣꯝꯗ ꯏꯟ ꯆꯤꯡꯕꯗ ꯐꯕꯣꯉꯥ ꯈꯔ ꯐꯥꯏꯌꯦ, ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯦ ꯅꯨꯄꯥ." "ꯑꯗꯣ ꯅꯨꯄꯥ, ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯨꯕꯨ ꯀꯅꯥꯅꯣ?" "ꯑꯉꯧꯅꯦ, ꯑꯉꯧ. ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏ. ꯑꯗꯨꯒꯤ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯍꯪꯂꯝꯂꯤꯕꯅꯤ." "ꯁꯦꯜ ꯑꯗꯨꯕꯨ ꯄꯤꯈ꯭ꯔꯕ꯭ꯔꯣ ꯅꯨꯄꯥ?" "ꯄꯤꯈ꯭ꯔꯦ ꯅꯨꯄꯤ. ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ. ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ, ꯊꯦꯡꯈ꯭ꯔꯦ." "ꯍꯣꯏ ꯅꯨꯄꯥ, ꯂꯣꯏꯁꯤꯟꯖꯔꯒꯦ." ꯑꯁꯪꯕꯤꯁꯨ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯨꯈꯣꯏꯁꯨ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯇꯧꯁꯤꯜꯂꯤ꯫ ꯂꯨꯈꯣꯏ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯒ ꯂꯩꯕ ꯍꯩꯅꯖꯔꯝꯗꯦ꯫ ꯑꯁꯪꯕꯤꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯂꯨꯈꯣꯏꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ꯫ ꯂꯨꯈꯣꯏ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ꯫ ꯂꯨꯈꯣꯏ ꯆꯥꯛꯇꯨ ꯆꯥꯛꯈꯨꯝ ꯑꯃ ꯍꯨꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯤ, ꯀꯔꯤꯅꯣ ꯏꯟꯖꯥꯡ ꯑꯁꯤꯕꯣ?" "ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ? ꯏꯟꯖꯥꯡꯗꯨꯕꯨ ꯆꯥꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ?" "ꯍꯩ, ꯆꯥꯕ ꯌꯥꯗꯕ ꯅꯠꯇꯦꯅꯦꯍꯦ, ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯈ꯭ꯔꯦꯅꯦ ꯅꯨꯄꯤ. ꯅꯪꯅꯕꯨ ꯊꯣꯡꯂꯕꯗꯤ ꯏꯟꯁꯥꯡ ꯑꯁꯦ ꯄꯪꯍꯥꯎꯗ ꯍꯦꯛ ꯍꯥꯎꯈ꯭ꯔꯦ." "ꯑꯩꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯕꯣꯏ ꯈꯟꯗꯨꯅ ꯄꯥꯈꯠꯂꯨꯔꯦ. ꯅꯨꯄꯥ, ꯏꯟꯖꯥꯡꯗꯣ ꯈꯔꯒ ꯍꯥꯞꯄꯧꯔꯥ?" "ꯌꯥꯝꯂꯗꯤ ꯈꯔꯒ ꯍꯥꯞꯄꯧꯅꯦ." ꯑꯁꯪꯕꯤꯅ ꯏꯟꯖꯥꯡ ꯑꯗꯨ ꯍꯥꯞꯂꯝꯃꯤ꯫ ꯂꯨꯈꯣꯏꯁꯨ ꯆꯥꯛꯇꯨ ꯍꯥꯎꯅ ꯆꯥꯔꯤ꯫ ꯑꯁꯪꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯧ ꯈꯔ ꯑꯁꯪꯕꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯧꯁꯤꯡ ꯑꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯁꯪꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯍꯩꯃꯥ, ꯏꯆꯦꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯔꯝꯃꯤꯗꯅ." "ꯏꯆꯦꯍꯣꯏ ꯃꯌꯥꯝꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯍꯌꯦꯡꯁꯦ ꯈꯨꯟꯒꯤ ꯃꯧ ꯃꯌꯥꯝ ꯑꯃ ꯆꯥꯛ ꯆꯥꯅꯒꯗꯧꯔꯤ. ꯑꯗꯨꯒꯤꯅꯦ ꯅꯪꯁꯨ ꯌꯥꯎꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯍꯣꯏ ꯌꯥꯏꯌꯦ ꯏꯆꯦ. ꯑꯩꯗꯤ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯄꯥꯝꯖꯩ. ꯑꯗꯣ ꯏꯆꯦ, ꯆꯥꯛ ꯆꯥꯅꯕꯒꯤ ꯉꯥ ꯑꯗꯨꯗꯤ ꯑꯩ ꯄꯨꯊꯣꯛꯑꯒꯦ." ꯑꯁꯪꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯧꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯧ ꯑꯃꯅ, "ꯌꯥꯏꯌꯦ, ꯅꯪꯅꯕꯨ ꯄꯥꯡꯂꯕꯁꯨ." "ꯐꯔꯦ ꯏꯆꯦ. ꯑꯗꯨꯗꯤ ꯏꯆꯦ, ꯍꯌꯦꯡ ꯉꯟꯅ ꯑꯩꯈꯣꯏꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯉꯥ ꯐꯥꯍꯜꯂꯒꯦ." "ꯍꯣꯏ, ꯐꯥꯍꯜꯂꯣ. ꯑꯗꯨꯗꯤ ꯏꯆꯦꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ. ꯃꯧ ꯈꯔ ꯍꯥꯏꯔꯨꯒꯗꯕꯁꯨ ꯋꯥꯠꯂꯤ." "ꯍꯣꯏ ꯏꯆꯦ. ꯑꯩ ꯊꯤꯟꯊꯣꯛꯇ꯭ꯔꯦꯀꯣ ꯏꯆꯦ." "ꯌꯥꯏꯗ, ꯏꯆꯦꯍꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯧꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯧꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯧ ꯑꯃꯅ, "ꯑꯁꯪꯕꯤꯒ ꯂꯨꯈꯣꯏꯒꯁꯦ ꯌꯥꯝ ꯆꯥꯟꯅꯖꯩ. ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯉꯥꯛꯇ. ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣꯃ ꯍꯦꯛ ꯂꯩꯇꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤ. ꯑꯩꯗꯤ ꯑꯁꯪꯕꯤꯒ ꯂꯨꯈꯣꯏꯒꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ." ꯃꯧꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯁꯪꯕꯤꯕꯨ ꯀꯜꯂꯛꯄ ꯃꯧ ꯑꯅꯤ ꯑꯍꯨꯝꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯇꯧꯕꯨ ꯇꯧꯗꯦ ꯍꯥꯏꯔꯤꯅꯤ. ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯂꯨꯄꯥ 5-10ꯗꯤ ꯃꯣꯏꯗ ꯀꯔꯤꯁꯨ ꯂꯩꯕ ꯁꯦꯜ ꯅꯠꯇꯦꯗ." ꯃꯧ ꯑꯃꯅ, "ꯃꯣꯏꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯗꯗꯤ ꯂꯨꯄꯥ 5-10ꯁꯦ ꯌꯥꯝ ꯌꯥꯝꯃꯤ. ꯑꯩꯗꯤ ꯑꯁꯪꯕꯤꯒ ꯂꯨꯈꯣꯏꯒꯁꯦ ꯏꯁꯣꯔꯅꯤ ꯈꯜꯂꯤꯕꯅꯤ." ꯑꯁꯨꯝꯅ ꯃꯧꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫
ꯂꯨꯈꯣꯏꯅ ꯅꯨꯄꯥ ꯈꯔ ꯅꯦꯛꯇꯨꯅ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯉꯥ ꯐꯥꯍꯜꯂꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ "ꯅꯨꯄꯥ, ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗꯨꯅ ꯊꯅꯝꯂꯕꯅꯤ, ꯏꯪꯂꯅꯤ ꯍꯥꯏꯗꯨꯅ ꯊꯤꯗꯤ ꯊꯤꯔꯝꯗ꯭ꯔꯕꯅꯤ"꯫ "ꯍꯥꯏ, ꯀꯩꯗꯧꯕꯒꯤ ꯊꯣꯡꯂꯤꯅꯣꯅꯦ? ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯂꯁꯨ ꯌꯥꯕ ꯑꯗꯨꯕꯨ"꯫ "ꯃꯌꯥꯝ ꯉꯥꯏꯅꯔꯝꯃꯅꯤ, ꯅꯪꯁꯨ ꯆꯠꯅꯅꯕ ꯇꯧꯔꯨꯔꯣ ꯅꯨꯄꯤ"꯫ "ꯍꯣꯏ ꯅꯨꯄꯥ, ꯏꯆꯦ ꯆꯥꯎꯕꯤ ꯂꯥꯛꯂꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒꯦ"꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯕꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯪꯕꯤꯒ ꯆꯥꯎꯕꯤꯒꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯧ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯐꯝ ꯌꯧꯔꯗꯨꯅ ꯑꯁꯪꯕꯤꯁꯨ ꯃꯧ ꯃꯌꯥꯝ ꯑꯗꯨꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯁꯪꯕꯤꯗꯣ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯅꯨꯄꯤ, ꯍꯧꯖꯤꯛꯇꯤꯅꯦ ꯅꯪ ꯑꯋꯥꯕ ꯊꯕꯛ ꯑꯃꯠꯇ ꯁꯨꯕ ꯌꯥꯗ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯅꯕ ꯃꯤ ꯑꯃ ꯊꯝꯂꯁꯤ"꯫ "ꯅꯨꯄꯥ, ꯌꯥꯅꯤꯗ, ꯑꯩ ꯑꯗꯨꯝ ꯇꯧꯒꯦ"꯫ "ꯑꯋꯥꯕ ꯊꯕꯛꯁꯨ ꯑꯃꯠꯇ ꯅꯠꯇꯕꯁꯤꯕꯨ"꯫ "ꯌꯥꯗꯦ ꯌꯥꯗꯦ, ꯅꯪꯅ ꯅꯃꯤꯠ ꯅꯃꯥꯏ ꯄꯥꯡꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ"꯫ ꯂꯨꯈꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯅꯕ ꯅꯨꯄꯤ ꯑꯃ ꯊꯝꯂꯝꯃꯤ꯫ ꯃꯇꯝꯅ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯑꯁꯪꯕꯤꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯎꯅꯕꯤ ꯑꯃꯥꯏꯕꯤꯅ ꯑꯁꯪꯕꯤꯕꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯅꯔꯝꯃꯤ꯫ ꯂꯨꯈꯣꯏꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯑꯉꯥꯡ ꯎꯅꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ: "ꯏꯃꯥ ꯑꯃꯥꯏꯕꯤ, ꯃꯃꯥꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ"? "ꯃꯃꯥꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ꯫ ꯂꯨꯈꯣꯏ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯑꯆꯝꯕ ꯑꯉꯥꯡ ꯑꯣꯏꯔꯣꯏꯗꯧꯔꯤ"꯫ ꯂꯨꯈꯣꯏ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ ꯃꯥꯏꯕꯤ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ"? "ꯄꯥꯈꯠꯀꯅꯨꯅꯦ ꯂꯨꯈꯣꯏ, ꯅꯪꯒꯤ ꯅꯆꯥꯁꯦ ꯂꯥꯌꯥꯝꯁꯤꯡꯅ ꯐꯠꯇꯕꯕꯨ ꯃꯥꯡꯍꯟꯅꯕ ꯊꯥꯔꯛꯄꯅꯤ"꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯨꯈꯣꯏꯗ ꯋꯥ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯑꯉꯥꯡ ꯎꯅꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯑꯀꯠ ꯁꯦꯜ ꯈꯔ ꯀꯠꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯂꯨꯈꯣꯏꯅ ꯀꯠꯂꯤꯕ ꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯣꯏꯅꯨ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯗ ꯇꯝꯂꯝꯃꯤ꯫ ꯑꯁꯪꯕꯤꯅꯁꯨ ꯃꯆꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯆꯍꯤ 3 ꯍꯥꯏꯔꯛꯂꯤ꯫ ꯐꯅ ꯆꯥꯎꯔ ꯐꯥꯎꯕꯗ ꯊꯣꯏꯅꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯃꯁꯝ ꯑꯃꯠꯇ ꯍꯧꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯑꯁꯪꯕꯤꯒ ꯂꯨꯈꯣꯏꯒꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ "ꯃꯃꯥ, ꯏꯆꯥꯅꯨꯄꯤꯁꯤ ꯆꯍꯤ 3 ꯍꯥꯏꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯥꯒꯤ ꯀꯣꯛꯇ ꯁꯝ ꯑꯃꯠꯇꯁꯨ ꯍꯧꯗ꯭ꯔꯤ꯫ ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ"? "ꯃꯄꯥ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯁꯝ ꯍꯧꯕꯗꯤ ꯌꯥꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯝ ꯍꯧꯗ꯭ꯔꯤꯕꯁꯤꯕꯨ ꯏꯆꯥꯒꯤ ꯀꯣꯛ ꯑꯁꯤꯕꯨ ꯁꯝ ꯍꯧꯔꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯃꯄꯥ, ꯍꯤꯗꯥꯛ ꯁꯦꯝꯕ ꯏꯄꯨ ꯑꯃꯥꯏꯕ ꯃꯪꯒꯤꯗ ꯑꯃꯨꯛꯇ ꯍꯪꯗꯨꯅ ꯌꯦꯡꯁꯤꯔꯥ"? "ꯐꯔꯦ ꯃꯃꯥ, ꯑꯩ ꯍꯣꯔꯦꯟ ꯏꯄꯨ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯒꯦ꯫ ꯅꯠꯇꯦ, ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯎꯗꯦ꯫ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯈꯤꯒꯦ"? "ꯃꯣꯏ ꯃꯄꯥ, ꯑꯉꯥꯡꯗꯤ ꯇꯨꯝꯈ꯭ꯔꯦ"꯫ "ꯐꯔꯦ ꯐꯔꯦ, ꯇꯨꯝꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯈꯨꯔꯥ ꯇꯣꯝꯆꯧ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ"꯫ "ꯃꯣꯏ ꯃꯄꯥ, ꯈꯨꯔꯥ ꯇꯣꯝꯆꯧ ꯍꯣꯏꯗ ꯆꯠꯄꯤꯗꯣꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ"? "ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯈꯨꯔꯥ ꯇꯣꯝꯆꯧꯒꯤ ꯂꯧꯗꯨ ꯌꯣꯟꯅꯤ ꯍꯥꯏꯕ, ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯍꯪꯂꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ"꯫ "ꯍꯩꯃꯥ, ꯈꯨꯔꯥ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯂꯧꯗꯨ ꯌꯣꯟꯗꯣꯏꯗꯤ ꯀꯩꯒꯤꯅꯣ ꯃꯣꯏ ꯃꯄꯥ"? "ꯈꯨꯔꯥ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯁꯍꯔꯗ ꯂꯩꯗꯅ, ꯁꯤꯗ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯟꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯏꯟꯗꯣꯝꯆꯥꯒ ꯄꯨꯟꯅ ꯂꯩꯔꯅꯤ ꯍꯥꯏꯅ ꯇꯥꯏ"꯫ "ꯍꯩꯃꯥ, ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅ ꯃꯣꯏ ꯃꯄꯥ꯫ ꯑꯍꯜ ꯑꯅꯤꯁꯦ ꯈꯛ ꯇꯔꯛ ꯇꯔꯛ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ"꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ꯫ ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯂꯝꯄꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯑꯉꯥꯡꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯑꯩꯁꯨ ꯅꯣꯏꯅ ꯁꯥꯟꯅꯔꯤꯗꯣ ꯌꯥꯎꯒꯦ, ꯁꯥꯟꯅꯕ ꯌꯥꯎꯅꯤꯡꯉꯤ"꯫ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ: "ꯑꯩꯈꯣꯏꯗꯤ ꯂꯨ ꯀꯣꯛꯄꯤꯒ ꯁꯥꯟꯅꯕ ꯌꯥꯎꯍꯟꯗꯦ"꯫ "ꯑꯩꯁꯨ ꯌꯥꯎꯒꯦ, ꯅꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯥꯏꯔꯒ ꯂꯩꯍꯟꯒꯦꯕ"꯫ "ꯍꯦ ꯂꯨ ꯀꯣꯛꯄꯤ, ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯁꯤꯗ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯪꯒ ꯁꯥꯟꯅꯃꯤꯟꯅꯔꯗꯤ ꯑꯩꯈꯣꯏꯁꯨ ꯂꯨ ꯀꯣꯛꯑꯅꯤ, ꯑꯗꯨꯅ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ"꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯁꯝ ꯍꯧꯗꯕ ꯃꯀꯣꯛ ꯑꯗꯨꯗ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯉꯥꯡ ꯑꯃꯅ: "ꯊꯣꯏꯅꯨ, ꯅꯪꯗꯤ ꯅꯁꯝ ꯍꯧꯗꯕꯅꯤꯅ ꯍꯌꯦꯡꯋꯥꯏ ꯁꯝ ꯐꯣꯏꯅꯕ ꯐꯪꯉꯔꯣꯏ, ꯅꯨꯄꯥ ꯑꯃꯠꯇꯅꯁꯨ ꯄꯥꯝꯕꯤꯔꯔꯣꯏ, ꯅꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯉꯔꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ: "ꯃꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯁꯝ ꯐꯖꯕ ꯍꯧꯔꯛꯀꯅꯤ ꯍꯥꯏꯅꯦ, ꯈꯪꯕ꯭ꯔꯥ"? "ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯁꯝ ꯍꯧꯗ꯭ꯔꯤꯕꯗꯨꯕꯨ ꯍꯧꯔꯔꯣꯏꯗꯕꯅꯤ, ꯊꯣꯏꯅꯨ ꯂꯨꯀꯣꯛꯄꯤ, ꯂꯨꯀꯣꯛꯄꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗ ꯂꯛꯅꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯀꯞ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯞꯇꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯑꯁꯪꯕꯤ ꯄꯥꯈꯠꯅ ꯍꯪꯂꯝꯃꯤ: "ꯏꯃꯥꯒꯤ ꯊꯣꯏꯅꯨ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯒ ꯀꯞꯇꯨꯅ ꯂꯥꯛꯂꯤꯕꯗꯤ"? ꯊꯣꯏꯅꯨ ꯀꯞꯂꯒ ꯃꯃꯥꯗ ꯄꯥꯎ ꯇꯝꯂꯝꯃꯤ: "ꯏꯃꯥ, ꯑꯩꯅ ꯁꯥꯟꯅꯕ ꯌꯥꯎꯒꯦ ꯍꯥꯏꯕꯗ ꯃꯔꯨ ꯀꯣꯛꯄ ꯃꯤꯗꯤ ꯁꯥꯟꯅꯕ ꯌꯥꯎꯍꯜꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕ, ꯑꯗꯨꯒꯅꯦ ꯏꯃꯥ, ꯑꯩꯁꯦ ꯁꯝ ꯍꯧꯗꯕꯅꯤꯅ ꯁꯝ ꯐꯣꯏꯅꯕꯁꯨ ꯌꯥꯔꯔꯣꯏ, ꯅꯨꯄꯥꯅꯁꯨ ꯄꯥꯝꯕꯤꯔꯔꯣꯏ ꯍꯥꯏꯔꯤꯕ꯫ ꯏꯃꯥ,
ꯑꯩ ꯀꯣꯛꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯝꯍꯧꯗꯣꯏꯅꯣ? ꯍꯧꯔꯅꯤ ꯏꯆꯥꯅ ꯆꯥꯎꯕꯒ ꯁꯝ ꯍꯧꯔꯗꯕꯅꯤ ꯂꯥꯛꯑꯣ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯦ ꯏꯃꯥꯅꯦ ꯅꯈꯣꯡ ꯅꯈꯨꯠ ꯑꯗꯣ ꯍꯥꯝꯕꯤꯔꯒꯦ ꯍꯣꯏ ꯏꯃꯥ ꯑꯁꯪꯕꯤꯅ ꯃꯆꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯣ ꯍꯥꯝꯕꯤꯔꯝꯃꯤ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯦ ꯂꯨꯈꯣꯏꯁꯨ ꯍꯜꯂꯛꯂꯝꯃꯤ ꯍꯥꯏ ꯃꯃꯥ ꯏꯆꯥ ꯊꯣꯏꯅꯨꯗꯤ ꯎꯗꯦ ꯀꯥꯏꯗ ꯂꯩꯈꯤꯒꯦꯅꯦ ꯃꯥꯕꯣ ꯃꯣꯏ ꯃꯄꯥ ꯏꯆꯥꯅꯨꯄꯤꯗꯤ ꯇꯨꯝꯈ꯭ꯔꯦ ꯃꯣꯏ ꯃꯄꯥ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯥꯅ ꯌꯥꯝ ꯍꯪꯉꯝꯕꯅꯤ ꯑꯩ ꯍꯧꯗꯣꯛꯄꯤꯔꯨꯔꯒꯦ ꯍꯧꯗꯣꯛꯎꯔꯅꯨ ꯃꯃꯥ ꯆꯥꯛ ꯂꯣꯏꯔꯒ ꯑꯣꯏꯅ ꯍꯧꯗꯣꯛꯂꯁꯤ ꯃꯣꯏ ꯃꯄꯥ ꯑꯩꯗꯤ ꯏꯆꯥꯒꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯏ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯅ ꯏꯆꯥꯕꯨ ꯑꯁꯨꯝꯅ ꯇꯧꯍꯜꯂꯤꯕꯅꯣ ꯍꯩ ꯃꯃꯥ ꯀꯥ ꯍꯦꯟꯅꯁꯨ ꯈꯜꯂꯨꯒꯅꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩꯅꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤ ꯇꯝꯂꯤꯕ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ ꯉꯁꯥꯏꯗꯣ ꯏꯆꯥꯅ ꯁꯥꯟꯅꯕ ꯆꯠꯄꯗ ꯑꯇꯩ ꯑꯉꯥꯡꯈꯩꯅ ꯏꯆꯥꯕꯨ ꯃꯔꯨ ꯀꯣꯛꯑꯦ ꯍꯥꯏꯗꯨꯅ ꯌꯥꯎꯍꯟꯗꯦꯅ ꯍꯥꯏ ꯍꯩ ꯃꯃꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤ ꯑꯁꯨꯝꯅ ꯑꯁꯪꯕꯤꯒ ꯂꯨꯈꯣꯏꯒꯁꯨ ꯃꯆꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯁꯪꯕꯤꯅ ꯊꯣꯏꯅꯨꯕꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯪꯕꯤ ꯉꯥ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯂꯛꯏ ꯏꯆꯦ ꯁꯤꯒꯤ ꯉꯥꯁꯤꯕꯨ ꯂꯨꯄꯥ ꯀꯌꯥꯅꯣ ꯕꯦꯝꯃ ꯂꯨꯄꯥ 2 ꯈꯛꯇꯅꯤ ꯃꯤꯉꯣꯟꯗꯗꯤ 2.5 ꯌꯣꯜꯂꯤꯕ ꯉꯥꯅꯤ ꯏꯆꯦ ꯉꯥꯁꯤꯃꯇ ꯂꯧꯖꯈꯤꯒꯦ ꯍꯣꯏ ꯂꯧ ꯉꯥ ꯌꯣꯟꯕꯤꯗꯨꯅ ꯊꯣꯏꯅꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯕꯦꯝꯃ ꯃꯥꯅ ꯅꯆꯥꯅꯨꯄꯤꯔꯥ ꯃꯥꯅꯤ ꯏꯆꯦ ꯃꯥꯗꯤ ꯃꯁꯝꯕꯨ ꯑꯃꯠꯇ ꯍꯧꯗꯦꯅꯦ ꯅꯨꯄꯤꯒ ꯑꯣꯏꯔꯦ ꯂꯨꯗꯧꯔꯤꯗ ꯅꯠꯇꯦ ꯑꯃꯥꯏꯕꯒ ꯑꯃꯠꯇ ꯇꯥꯟꯅꯗ꯭ꯔꯕꯔꯣ ꯏꯆꯦ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯃꯁꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯁꯝꯒ ꯍꯧꯔꯝꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯔꯗꯕꯅꯤ ꯁꯤꯁꯦ ꯅꯪꯒꯤ ꯉꯥ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯁꯪꯕꯤꯁꯨ ꯉꯥꯗꯣ ꯂꯧꯗꯨꯅ ꯁꯦꯜ ꯄꯤꯔꯝꯃꯤ ꯑꯁꯪꯕꯤꯒ ꯊꯣꯏꯅꯨꯒꯅ ꯀꯩꯊꯦꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯁꯝꯗ ꯐꯥꯅꯅꯕ ꯐꯖꯕ ꯁꯝꯐꯥ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯤꯕꯗꯨ ꯊꯣꯏꯅꯨꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯁꯤꯗꯒꯤ ꯁꯝꯐꯥꯁꯤ ꯂꯩꯕꯤꯌꯨ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯁꯝ ꯍꯧꯔꯀꯥꯟꯗ ꯐꯥꯅꯅꯕ ꯍꯣꯏ ꯏꯃꯥ ꯂꯩꯒꯦ ꯃꯃꯥ ꯃꯆꯥꯗꯨ ꯁꯝꯐꯥ ꯌꯣꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯣꯏꯅꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯁꯝꯐꯥ ꯈꯜꯂꯝꯃꯤ ꯁꯝꯐꯥ ꯌꯣꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯁꯝꯁꯨ ꯌꯥꯎꯗꯦ ꯅꯪꯅ ꯁꯝꯐꯥ ꯂꯩꯔꯤꯗꯨꯕꯨ ꯀꯥꯏꯗ ꯐꯥꯒꯦ ꯍꯥꯏꯅꯣ ꯕꯨꯕꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯁꯝ ꯍꯧꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯁꯝ ꯍꯧꯔꯀꯥꯟꯗ ꯐꯥꯅꯅꯕ ꯂꯩꯔꯤꯅꯤ ꯏꯁꯨ ꯑꯁꯤꯗꯤ ꯃꯆꯤꯟ ꯃꯈꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯁꯨꯒꯤ ꯑꯄꯥꯝꯕ ꯁꯝꯐꯥꯗꯣ ꯈꯜꯂꯨ ꯍꯌꯦꯡꯋꯥꯏꯅꯦ ꯁꯝ ꯍꯧꯔꯒ ꯐꯥꯅꯅꯕ ꯊꯣꯏꯅꯨꯗꯨ ꯃꯃꯤꯠꯇꯨ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯃꯥꯅ ꯑꯄꯥꯝꯕ ꯁꯝꯐꯥ ꯑꯗꯨ ꯃꯃꯥꯗ ꯂꯩꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯄꯣꯠ ꯂꯩꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯨꯈꯣꯏ ꯃꯃꯥ ꯃꯆꯥ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯅꯃꯥꯅ ꯆꯥ ꯍꯜꯂꯛꯑꯦꯗꯅ ꯃꯃꯥ ꯏꯆꯥꯒꯤꯗꯤ ꯀꯔꯤ ꯂꯩꯕꯤꯔꯛꯑꯦ ꯕꯥꯕꯥ ꯑꯩꯒꯤꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯁꯝ ꯍꯧꯔꯀꯥꯟꯗ ꯁꯝꯗ ꯐꯥꯅꯅꯕ ꯁꯝꯐꯥ ꯂꯩꯔꯛꯑꯦ ꯇꯨ ꯌꯦꯡꯉꯣ ꯕꯥꯕꯥ ꯁꯝꯐꯥꯁꯤ ꯐꯖꯗ꯭ꯔꯥ ꯂꯨꯈꯣꯏ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯐꯖꯩ ꯍꯌꯦꯡꯋꯥꯏ ꯏꯆꯥꯒꯤ ꯁꯝ ꯐꯖꯕ ꯍꯧꯔꯀꯥꯟda ꯐꯥꯅꯅꯕ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯜꯂꯨꯀꯣ ꯍꯣꯏ ꯕꯥꯕꯥ ꯑꯗꯣ ꯕꯥꯕꯥ ꯑꯩ ꯀꯔꯝ ꯀꯥꯟꯗ ꯁꯝ ꯍꯧꯗꯣꯏꯅꯣ ꯍꯧꯔꯛꯑꯅꯤ ꯃꯄꯥꯅ ꯁꯝ ꯍꯧꯔꯛꯑꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯊꯣꯏꯅꯨꯗꯨ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯅꯨꯗꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗꯤ ꯃꯁꯝ ꯑꯃꯠꯇ ꯍꯧꯔꯝꯗꯦ ꯊꯣꯏꯅꯨꯕꯨ ꯃꯁꯝ ꯍꯧꯗꯦ ꯍꯥꯏꯗꯨꯅ ꯃꯤꯅ ꯌꯥꯝꯅ ꯅꯣꯛꯅꯕꯤꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯃꯀꯣꯛ ꯑꯗꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯆꯠꯂꯝꯃꯤ ꯂꯨꯈꯣꯏꯒ ꯑꯁꯪꯕꯤꯒꯗꯤ ꯃꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯁꯪꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯥꯒꯤ ꯀꯣꯛꯇ ꯁꯝ ꯑꯃꯠꯇꯁꯨ ꯍꯧꯗꯦ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯕꯁꯨ ꯐꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯃꯣꯏ ꯃꯄꯥ ꯃꯃꯥ ꯑꯩꯁꯨ ꯑꯗꯨꯒꯤ ꯍꯦꯛ ꯈꯟꯕꯗ ꯄꯣꯊꯥꯐꯝꯒ ꯈꯪꯗ꯭ꯔꯦ ꯏꯆꯥ ꯑꯁꯤꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯃꯁꯝ ꯍꯧꯗ꯭ꯔꯒꯁꯨ ꯀꯩꯝꯇ ꯀꯥꯏꯗꯦ ꯅꯨꯄꯤ ꯑꯣꯏꯕꯁꯤꯗ ꯑꯩꯁꯨ ꯃꯊꯥ ꯁꯥꯔꯤꯕꯅꯤꯅꯦ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯗꯤ ꯏꯆꯥꯁꯦ ꯅꯨꯄꯥ ꯑꯃꯠꯇꯅ ꯄꯥꯝꯕꯤꯔꯔꯣꯏ ꯑꯩꯗꯤ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯆꯥ ꯑꯁꯤꯗ ꯐꯪꯍꯟꯕꯤꯔꯤꯕ ꯑꯁꯤꯕꯣ ꯃꯃꯥ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯧ ꯑꯅꯤꯈꯛ ꯂꯨꯈꯣꯏꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯧ ꯑꯃꯅ ꯏꯅꯣꯝꯆꯥꯒ ꯈꯨꯔꯥꯒꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯝꯂꯤꯕꯅꯣ ꯍꯩꯃꯥ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯏꯗꯅ ꯅꯪ ꯈꯨꯔꯥꯒ ꯅꯟꯗꯣꯝꯆꯥꯒꯁꯦ ꯅꯆꯟꯅꯨꯄꯤ ꯊꯣꯏꯅꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ ꯑꯩꯈꯣꯏ ꯊꯣꯏꯅꯨꯕꯨ ꯀꯩꯗꯧꯔꯒꯦ ꯏꯅꯣꯝꯆꯥ ꯀꯔꯤꯁꯨꯕꯨꯗꯤ ꯇꯧꯗꯦꯗ ꯃꯥꯒꯤ ꯃꯀꯣꯛꯇ ꯁꯝ ꯍꯧꯗꯕ ꯑꯁꯤꯗ
ꯅꯪ ꯈꯨꯔꯥꯒ ꯑꯩꯒꯁꯦ ꯋꯥ ꯇꯥꯟꯅꯔꯝꯂꯤꯕꯅꯤ. ꯏꯟꯗꯣꯝꯆꯥ, ꯑꯩꯈꯣꯏꯒꯤꯗ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩꯌꯦ. ꯑꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤ. ꯌꯥꯝ ꯍꯩꯕ ꯑꯃꯥꯏꯕꯅꯤ. ꯑꯁꯤꯕ ꯃꯤ ꯐꯥꯎꯕ ꯍꯤꯡꯒꯠꯍꯟꯕ ꯉꯝꯂꯤꯕꯅꯤ. ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯅꯦꯍꯦ. ꯍꯣꯏ, ꯌꯥꯏꯌꯦ, ꯌꯦꯡꯉꯨꯁꯤ ꯏꯟꯗꯣꯝꯆꯥ. ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯔꯒꯦ? ꯏꯟꯗꯣꯝꯆꯥ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯈꯨꯔꯥꯗꯒꯤ ꯁꯦꯜ ꯈꯔ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯂꯨꯈꯣꯏ ꯃꯧ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯌꯥꯝ ꯌꯥꯝꯕ ꯁꯦꯟꯅꯣꯅꯦ? ꯈꯨꯔꯥ, ꯌꯥꯝꯕ ꯁꯦꯟ ꯅꯠꯇꯦꯗ. ꯂꯨꯄꯥ 10 ꯈꯛꯇꯅꯤ. ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯉꯛꯀꯦ. ꯍꯣꯏ ꯍꯣꯏ, ꯈꯨꯔꯥ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯂꯨꯒꯦ. ꯅꯅꯣꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯃꯧ ꯑꯅꯤꯗꯨꯁꯨ ꯑꯁꯪꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯃ ꯊꯣꯏꯅꯨꯗꯨ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ. ꯊꯣꯏꯅꯨ ꯎꯕꯗ ꯃꯦꯃꯤꯆꯥꯒ ꯇꯣꯟꯗꯣꯟꯕꯤꯒꯅ ꯊꯣꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯊꯣꯏꯅꯨ, ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯔꯣ? ꯍꯣꯏ, ꯏꯁꯤꯡ ꯁꯣꯛꯒꯦ ꯏꯇꯥ. ꯑꯗꯣ ꯊꯣꯏꯅꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯀꯣꯛꯇ ꯐꯤ ꯑꯗꯨꯝ ꯀꯨꯞꯂꯤꯗꯨꯕꯣ? ꯅꯪ ꯁꯝ ꯍꯧꯗꯦ ꯍꯥꯏꯕ ꯃꯤ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ. ꯇꯣꯟꯗꯣꯟꯕꯤꯅ ꯅꯣꯛꯂꯒ, ꯊꯣꯏꯅꯨ, ꯅꯪꯗꯤ ꯁꯝꯁꯨ ꯍꯧꯗ꯭ꯔꯕꯅꯤꯅ ꯀꯣꯛꯁꯨ ꯇꯨꯝꯃꯝꯃꯔꯣꯏ. ꯁꯝ ꯁꯦꯟꯅꯕꯒꯤ ꯑꯋꯥꯕꯁꯨ ꯈꯪꯉꯝꯃꯔꯣꯏ. ꯑꯩꯈꯣꯏꯗꯤ ꯁꯝꯁꯦ ꯍꯦꯛ ꯁꯦꯟꯅꯕꯗ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ. ꯊꯣꯏꯅꯨꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯃꯦꯃꯤꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯊꯣꯏꯅꯨ, ꯅꯪꯗꯤ ꯅꯁꯝꯁꯨ ꯍꯧꯗ꯭ꯔꯕꯅꯤꯅ ꯅꯨꯄꯥ ꯑꯃꯠꯇꯅ ꯄꯥꯝꯕꯤꯔꯔꯣꯏ. ꯊꯣꯏꯅꯨ, ꯅꯪ ꯌꯨꯝ ꯄꯥꯟꯕ ꯈꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦꯕꯣ. ꯇꯣꯟꯗꯣꯟꯕꯤꯅ, ꯃꯥꯟꯗ꯭ꯔꯦ. ꯊꯣꯏꯅꯨ, ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯨꯁꯤ. ꯁꯝꯒꯁꯦ ꯁꯥꯡꯂꯗꯅ, ꯁꯛꯀꯁꯦ ꯐꯖꯔꯗꯅ, ꯑꯗꯒꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯀꯣꯏꯇꯥꯟꯒ ꯇꯥꯟꯅꯔꯗꯅ. ꯃꯦꯃꯤꯆꯥꯅ, ꯊꯣꯏꯅꯨ, ꯅꯪꯒꯤ ꯅꯇꯧꯁꯦ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯁꯛ ꯈꯔ ꯊꯤꯕ ꯅꯨꯄꯥꯗꯣ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ. ꯑꯗꯨꯒ ꯀꯣꯏꯅꯔꯣ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦꯕꯣ. ꯊꯣꯏꯅꯨ ꯃꯦꯃꯤꯆꯥꯗ ꯌꯦꯡꯗꯨꯅ, ꯌꯥꯅꯤꯗ ꯏꯇꯥ, ꯄꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤꯁꯨ ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯅꯤ. ꯃꯦꯃꯤꯆꯥꯅ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ, ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯤꯕꯅꯤ. ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯔꯦꯗꯅ. ꯏꯇꯥ ꯇꯣꯟꯗꯣꯟꯕꯤ, ꯆꯠꯂꯁꯤꯔꯥ? ꯆꯠꯂꯁꯤ ꯏꯇꯥ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯣꯟꯕꯤꯒ ꯃꯦꯃꯤꯆꯥꯒꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ. ꯊꯣꯏꯅꯨꯁꯨ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯃꯧ ꯈꯔ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯧꯁꯤꯡ ꯑꯗꯨ ꯊꯣꯏꯅꯨ ꯂꯥꯛꯄ ꯎꯕꯗ ꯊꯣꯏꯅꯨꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ. ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯊꯣꯏꯅꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯊꯣꯏꯅꯨꯅꯤ. ꯃꯁꯤꯕꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯈꯤꯗ꯭ꯔꯣ? ꯑꯁ, ꯈꯪꯗꯧꯕ ꯃꯥꯟꯗ꯭ꯔꯦꯕꯣ. ꯃꯁꯝꯁꯨ ꯍꯧꯗꯦ. ꯀꯅꯥꯅꯕꯨ ꯂꯧꯕꯤꯗꯣꯏꯅꯣ? ꯍꯩ, ꯃꯁꯝ ꯍꯧꯗ꯭ꯔꯕꯁꯨ ꯈꯨꯜ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯅꯨꯡꯉꯥꯏꯕꯗ ꯍꯥꯏꯅꯔꯤꯕꯅꯤ. ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕꯁꯦ ꯃꯥꯒꯤ ꯉꯥꯛꯇꯅꯤꯅꯦ. ꯑꯁ, ꯂꯟ ꯊꯨꯝ ꯐꯅ ꯌꯥꯝꯅ ꯂꯩꯔꯕꯁꯨ ꯃꯁꯝ ꯍꯧꯗꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗꯦ. ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯍꯥꯏꯅꯔꯝꯃꯤ. ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨ తాꯕꯗ ꯊꯣꯏꯅꯨꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯊꯣꯏꯅꯨ ꯏꯁꯤꯡ ꯑꯗꯨ ꯊꯨꯅ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ. ꯃꯌꯨꯝ ꯌꯧꯕꯒ ꯊꯣꯏꯅꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯞꯆꯔꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯑꯁꯪꯕꯤꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯃꯆꯥꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯏꯃꯥꯒꯤ ꯊꯣꯏꯅꯨ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯏꯃꯥ, ꯀꯔꯤꯒꯤ ꯅꯆꯥꯕꯨ ꯑꯁꯨꯝꯅ ꯄꯣꯛꯄꯤꯔꯝꯃꯤꯅꯣ? ꯅꯆꯥ ꯍꯤꯡꯕ ꯌꯥꯝ ꯋꯥꯔꯦ. ꯏꯃꯥ, ꯑꯩꯕꯨ ꯎꯔꯒ ꯃꯆꯤꯗ ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯤꯕꯁꯦ ꯅꯆꯥ ꯇꯁꯦꯡꯅ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯑꯁꯪꯕꯤ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯕꯅꯦ. ꯅꯣꯡꯃꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯏꯆꯥꯒꯤ ꯑꯋꯥꯕꯁꯦ ꯁꯣꯏꯗꯅ ꯀꯣꯛꯄꯤꯒꯅꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯊꯣꯏꯅꯨꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯈ꯭ꯔꯦ. ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯃꯁꯝ ꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯄꯥꯝꯕꯤꯔꯝꯗꯦ. ꯅꯣꯡꯃ ꯂꯨꯈꯣꯏ ꯁꯍꯔꯗ ꯆꯠꯂꯝꯃꯤ. ꯑꯗꯨꯒ ꯍꯜꯂꯛꯂꯝꯃꯤ. ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒꯕꯨ ꯀꯧꯔꯝꯃꯤ. ꯑꯁꯪꯕꯤꯒ ꯊꯣꯏꯅꯨꯒꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯑꯁꯪꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, ꯃꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯑꯦꯗꯅ? ꯍꯜꯂꯛꯑꯦ. ꯃꯃꯥ, ꯏꯆꯥꯒꯤ ꯑꯩꯅ ꯁꯍꯔꯗꯒꯤ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯛꯄꯅꯤ. ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯇ ꯎꯞꯅꯅꯕ ꯁꯝ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯆꯥꯗ ꯄꯤꯔꯝꯃꯤ. ꯕꯥꯕꯥ, ꯁꯤꯕꯨ ꯀꯩꯅꯣ? ꯀꯣꯛꯇ ꯎꯞꯅꯅꯕ ꯁꯝ. ꯄꯥꯕꯅꯅꯦ ꯁꯍꯔꯗꯒꯤ ꯂꯩꯔꯛꯄꯅꯤ. ꯃꯃꯥ, ꯁꯝ ꯑꯁꯤ ꯅꯆꯥꯅꯨꯄꯤꯗ ꯑꯃꯨꯛꯇ ꯎꯞꯁꯤꯟꯕꯤꯌꯨꯗꯅ. ꯍꯣꯏ ꯃꯣꯏ ꯃꯄꯥ. ꯑꯁꯪꯕꯤꯅ ꯁꯝ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯎꯞꯁꯤꯜꯂꯝꯃꯤ. ꯁꯝ ꯑꯗꯨ ꯎꯞꯂꯨꯕꯗꯒꯤꯗꯤ ꯊꯣꯏꯅꯨ ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯃꯥꯟꯈꯤꯔꯝꯃꯤ. ꯂꯨꯈꯣꯏꯒ ꯑꯁꯪꯕꯤꯒꯁꯨ ꯃꯆꯥꯒꯤ ꯅꯤꯡꯊꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯔꯝꯃꯤ. ꯂꯨꯈꯣꯏꯅ, ꯍꯩ ꯃꯃꯥ,
ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯊꯣꯏꯅꯨ ꯑꯁꯤꯗꯤ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯣꯏꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯗꯨ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯅꯨꯒꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯅꯦ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯅꯨꯗꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯍꯦꯟꯅ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯊꯥꯖꯗꯦꯕꯨ ꯃꯄꯥ ꯊꯣꯏꯅꯨꯁꯨ ꯃꯁꯝ ꯍꯥꯞꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯊꯣꯏꯅꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯁꯝꯐꯥ ꯐꯥꯕ ꯌꯥꯔꯗ꯭ꯔꯥ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤꯁꯨ ꯁꯝ ꯌꯥꯎꯔꯕꯅꯤꯅ ꯁꯝꯐꯥ ꯐꯥꯕ ꯌꯥꯔꯅꯤꯌꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯁꯝꯐꯥ ꯐꯥꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯥꯅ ꯂꯩꯈꯤꯕ ꯁꯝꯐꯥ ꯃꯌꯥꯝ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯁꯝ ꯑꯗꯨꯗ ꯐꯥꯔꯝꯃꯤ ꯃꯆꯥꯅ ꯍꯔꯥꯎꯕꯗꯨ ꯎꯕꯗ ꯂꯨꯈꯣꯏꯒ ꯑꯁꯪꯕꯤꯒꯁꯨ ꯍꯔꯥꯎꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯁꯨ ꯃꯁꯝ ꯍꯥꯞꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯊꯣꯏꯅꯨꯒꯤ ꯐꯖꯕ ꯃꯁꯛꯇꯨ ꯎꯕꯗ ꯂꯩꯀꯥꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯊꯣꯏꯅꯨꯗ ꯂꯣꯏꯅ ꯉꯥꯎꯅꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯊꯣꯏꯅꯨꯒꯤ ꯐꯖꯕ ꯄꯥꯎꯁꯤ ꯅꯤꯡꯊꯧꯁꯨ ꯇꯥꯔꯝꯃꯤ ꯅꯤꯡꯊꯧ ꯄꯥꯔꯤꯇꯣꯟ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯊꯣꯏꯅꯨ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯣꯏꯅꯨ ꯃꯁꯝꯗꯨ ꯅꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯅꯨꯒꯤ ꯃꯁꯛ ꯎꯕꯗ ꯅꯤꯡꯊꯧ ꯄꯥꯔꯤꯇꯣꯟ ꯑꯗꯨ ꯊꯣꯏꯅꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ ꯂꯨꯈꯣꯏꯒ ꯑꯁꯪꯕꯤꯒꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯅꯤꯡꯊꯧꯕꯨ ꯎꯕꯗ ꯂꯨꯈꯣꯏꯒ ꯑꯁꯪꯕꯤꯒꯗꯨ ꯃꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯂꯨꯈꯣꯏꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯒꯤ ꯌꯨꯝꯗ ꯏꯅꯤꯡꯊꯧꯅ ꯂꯦꯡꯕꯤꯔꯛꯄꯕꯨ ꯏꯅꯤꯡꯊꯧꯒꯤ ꯀꯔꯤ ꯅꯌꯥꯊꯪ ꯂꯩꯕꯒꯦ ꯇꯣꯜꯂꯕ ꯅꯅꯥꯏꯗ ꯍꯥꯏꯕꯤꯌꯨ ꯏꯅꯤꯡꯊꯧ ꯅꯤꯡꯊꯧ ꯑꯩꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯃꯤꯅ ꯃꯁꯛ ꯐꯖꯕꯗ ꯍꯥꯏꯅꯔꯤꯕ ꯊꯣꯏꯅꯨ ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ ꯃꯥꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤꯅꯤ ꯅꯤꯡꯊꯧ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯂꯨꯈꯣꯏꯒ ꯑꯁꯪꯕꯤꯒꯗꯨ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯪꯕꯤ ꯊꯣꯏꯅꯨꯕꯨ ꯀꯧꯁꯤꯜꯂꯝꯃꯤ ꯊꯣꯏꯅꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯅꯤꯡꯊꯧ ꯊꯣꯏꯅꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯅꯤꯡꯊꯧꯅ ꯂꯨꯈꯣꯏꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯁꯦ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯩꯅ ꯈꯜꯂꯤ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯊꯣꯏꯅꯨꯒ ꯂꯨꯍꯣꯡꯕꯗ ꯌꯥꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯅꯤꯡꯊꯧꯒ ꯊꯣꯏꯅꯨꯒ ꯂꯨꯍꯣꯡꯂꯝꯃꯤ ꯅꯤꯡꯊꯧꯅ ꯊꯣꯏꯅꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯊꯣꯏꯅꯨꯅ ꯍꯥꯏꯔꯤꯕ ꯃꯈꯩꯁꯨ ꯅꯤꯡꯊꯧ ꯄꯥꯔꯤꯇꯣꯟꯅ ꯇꯧꯔꯝꯃꯤ ꯊꯣꯏꯅꯨꯒꯤ ꯁꯝ ꯑꯁꯤ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯝ ꯅꯠꯇꯦ ꯑꯍꯥꯞꯄ ꯁꯝꯅꯤ ꯍꯥꯏꯕ ꯅꯤꯡꯊꯧ ꯄꯥꯔꯤꯇꯣꯟꯅꯗꯤ ꯈꯪꯖꯔꯝꯗꯦ ꯅꯤꯡꯊꯧ ꯄꯥꯔꯤꯇꯣꯟꯒ ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯍꯥꯔꯥꯅꯤ ꯅꯍꯥꯛꯀꯨꯝꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯐꯪꯖꯕ ꯑꯁꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯀꯌꯥꯅ ꯅꯪꯒꯤ ꯐꯖꯕ ꯑꯁꯤꯕꯨ ꯎꯕꯗ ꯀꯂꯛꯅꯩ ꯏꯅꯤꯡꯊꯧ ꯑꯗꯣꯝꯅ ꯇꯥꯛꯄꯤꯒꯅꯨ ꯏꯅꯤꯡꯊꯧꯒꯨꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯤꯡꯊꯧ ꯑꯃꯕꯨ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯕ ꯐꯪꯖꯕꯁꯦ ꯅꯅꯥꯏ ꯅꯨꯕꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯖꯔꯤ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯅꯪꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯑꯩꯅ ꯄꯤꯒꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕ ꯅꯅꯤꯡ ꯇꯧꯖꯧ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯕꯗ ꯅꯤꯡꯊꯧ ꯑꯩꯅ ꯅꯪꯕꯨ ꯑꯊꯤꯡꯕ ꯄꯤꯔꯣꯏ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯊꯧ ꯂꯩꯇꯕ ꯃꯧ ꯈꯔ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯃꯤꯋꯥ ꯉꯥꯡꯅꯔꯤ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯔꯝꯃꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ ꯍꯥꯏꯅꯔꯝꯕ ꯊꯣꯏꯅꯨꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈ꯭ꯔꯦ ꯑꯁꯦꯡꯕ ꯑꯣꯟꯊꯣꯛꯅ ꯉꯛꯈ꯭ꯔꯦ ꯊꯣꯏꯅꯨꯅ ꯁꯝ ꯍꯧꯔꯛꯏꯗꯣ ꯌꯥꯝ ꯉꯛꯇ꯭ꯔꯣ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯤꯅꯤꯗ ꯃꯁꯝ ꯁꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯈꯪꯗꯦ ꯃꯥꯒꯤ ꯊꯣꯏꯅꯨꯗꯣ ꯃꯤꯇ꯭ꯔꯪꯒꯁꯨ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯗ ꯌꯥꯝ ꯉꯛꯏꯀꯣ ꯍꯣ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯗꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯣꯟꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤ ꯏꯁ ꯀꯅꯥꯅꯕꯨ ꯇꯥꯔꯒ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯗꯣꯔꯤꯒꯦ ꯍꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯗꯤꯅꯦ ꯐꯛꯂꯥꯡꯗ ꯊꯦꯠꯂꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯑꯗꯨꯅꯅꯦ ꯑꯁꯤꯒꯨꯝꯕ ꯋꯥꯁꯦ ꯁꯥꯟꯅꯒꯨꯝꯁꯤ ꯑꯁꯨꯝꯅ ꯃꯧꯁꯤꯡ ꯑꯗꯨ ꯍꯥꯏꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯁꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕꯅꯤ ꯁꯦꯅꯤꯡ ꯆꯥꯅꯤꯡꯕ ꯄꯨꯝꯕ ꯁꯦꯠꯇꯨꯅ ꯀꯦꯅ ꯀꯦꯅ ꯂꯩꯔꯝꯃꯤ ꯃꯍꯥꯔꯥꯅꯤꯅ ꯃꯁꯝ ꯍꯥꯠꯇꯨꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧꯗꯨ ꯆꯪꯂꯛꯏ ꯅꯤꯡꯊꯧ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯔꯥꯅꯤꯅ ꯏꯅꯤꯡꯊꯧ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯕꯒꯦ ꯏꯅꯤꯡꯊꯧ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦꯗ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨ ꯃꯤꯅ ꯐꯖꯩ ꯐꯖꯩ ꯍꯥꯏꯅꯔꯤꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯒꯦ ꯍꯥꯏꯕꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯑꯗꯣ ꯃꯍꯥꯔꯥꯅꯤ ꯅꯪꯒꯤ ꯁꯝ ꯑꯁꯥꯡꯕꯁꯦ ꯀꯛꯄ ꯌꯥꯗꯦ ꯑꯩꯗꯤ ꯁꯝ ꯁꯥꯡꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯅ ꯅꯪꯁꯨ ꯁꯝ ꯈꯥꯎ ꯀꯩꯗꯧꯅꯨꯡꯗ ꯁꯝ ꯀꯛꯄ ꯌꯥꯗꯦ ꯐꯒꯅꯤ ꯅꯤꯡꯊꯧ ꯅꯅꯥꯏ ꯅꯨꯕꯤ ꯁꯝ ꯀꯛꯆꯔꯣꯏ
ꯑꯗꯣ ꯃꯍꯥꯔꯥꯅꯤ, ꯉꯁꯤꯗꯤ ꯑꯩ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯒꯦ. ꯁꯥ ꯇꯥꯟꯕ ꯆꯠꯈꯤꯗꯕꯁꯨ ꯃꯇꯝ ꯐꯅ ꯀꯨꯏꯔꯦ. ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯆꯠꯄꯤꯌꯨ. ꯅꯅꯥꯏ ꯅꯨꯄꯤ ꯏꯅꯤꯡꯊꯧꯕꯨ ꯍꯜꯂꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯒꯦ. ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ. ꯅꯤꯡꯊꯧ ꯄꯥꯔꯤꯇꯣꯟꯒꯤ ꯃꯤꯠꯇ ꯁꯖꯤ ꯑꯃ ꯎꯔꯝꯃꯤ. ꯅꯤꯡꯊꯧ ꯄꯥꯔꯤꯇꯣꯟ ꯃꯥꯒꯤ ꯇꯦꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯁꯖꯤ ꯑꯗꯨꯗ ꯀꯥꯞꯂꯝꯃꯤ. ꯁꯖꯤ ꯑꯗꯨ ꯁꯤꯔꯝꯃꯤ. ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧꯅ ꯁꯥ ꯃꯌꯥꯝ ꯑꯃ ꯍꯥꯠꯂꯝꯃꯤ. ꯑꯁꯨꯝꯅ ꯁꯥ ꯃꯌꯥꯝ ꯍꯥꯠꯇꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ. ꯅꯤꯡꯊꯧꯅ ꯁꯥ ꯃꯌꯥꯝ ꯍꯥꯠꯄꯒꯤ ꯄꯥꯎꯗꯨ ꯃꯍꯥꯔꯥꯅꯤꯗ ꯇꯝꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ. ꯅꯣꯡꯃ ꯃꯍꯥꯔꯥꯅꯤ ꯃꯥꯒꯤ ꯑꯎꯞꯄ ꯁꯝ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯅ ꯅꯤꯡꯊꯧꯁꯨ ꯆꯪꯂꯛꯂꯝꯃꯤ. ꯊꯣꯏꯅꯨꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯃꯍꯥꯔꯥꯅꯤ, ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤꯕ ꯑꯁꯤꯕꯣ? ꯊꯣꯏꯅꯨꯗꯨ ꯅꯤꯡꯊꯧ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯎꯈ꯭ꯔꯦ ꯈꯪꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ. ꯊꯣꯏꯅꯨ ꯃꯔꯥ ꯂꯩꯕ ꯑꯃꯒꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯉꯝꯂꯝꯗꯦ. ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯅ, "ꯑꯣ, ꯅꯍꯥꯟ ꯃꯈꯩ ꯅꯪꯗꯤ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯝꯂꯤꯕ ꯑꯣꯏꯔꯦꯀꯣ?" ꯊꯣꯏꯅꯨ ꯄꯥꯈꯠꯅ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤꯅ ꯏꯅꯤꯡꯊꯧꯗ ꯃꯤꯅꯝꯖꯕ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯆꯗꯦ. ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯃꯤꯔꯥꯏꯕꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯆꯈꯤꯕꯅꯤ." "ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯑꯔꯣꯠꯄ ꯊꯝꯕꯒꯤ ꯅꯍꯥꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ. ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯊꯨꯅꯃꯛ ꯆꯠꯈꯤꯒꯗꯕꯅꯤ." "ꯏꯅꯤꯡꯊꯧ, ꯃꯗꯨꯗꯗꯤ ꯅꯅꯥꯏ ꯅꯨꯄꯤꯗ ꯇꯥꯛꯄꯤꯒꯅꯨ. ꯅꯅꯥꯏ ꯅꯨꯄꯤꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯏꯅꯤꯡꯊꯧꯅ ꯉꯥꯛꯄꯤꯌꯨ." "ꯅꯤꯡꯊꯧ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ. ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯊꯣꯏꯅꯨꯁꯨ ꯀꯞꯇꯨꯅ ꯂꯩꯍꯧꯏ. ꯊꯣꯏꯅꯨꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯊꯣꯏꯅꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯩ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯀꯅꯤ? ꯌꯨꯝꯗ ꯍꯜꯂꯕꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯃꯥ ꯏꯄꯥꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯅꯤ. ꯑꯁꯨꯛ ꯂꯥꯏꯕꯛ ꯊꯤꯕ ꯃꯄꯣꯛ ꯑꯁꯤꯕꯨ ꯍꯤꯡꯕꯗ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯏꯇꯣꯝꯇ ꯁꯤꯖꯔꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯏꯅꯨꯗꯨ ꯎꯃꯪꯗ ꯂꯥꯛꯂꯝꯃꯤ. ꯊꯣꯏꯅꯨꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯃꯪ ꯌꯧꯔꯛꯂꯝꯃꯤ. ꯎꯃꯪ ꯌꯧꯕꯒ ꯊꯣꯏꯅꯨ ꯃꯇꯣꯝꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ. ꯊꯣꯏꯅꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃ ꯃꯁꯥ ꯄꯣꯝꯕ ꯄꯨꯡꯃꯨ ꯃꯨꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯊꯣꯏꯅꯨꯅ ꯎꯔꯝꯃꯤ. ꯊꯣꯏꯅꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, "ꯏꯄꯥ ꯂꯥꯏꯅꯤꯡꯕ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯏꯄꯥꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯁꯦ ꯑꯁꯨꯝ ꯃꯨꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯏꯄꯥ ꯂꯥꯏꯅꯤꯡꯕ?" "ꯏꯆꯥꯅꯨꯄꯤ, ꯃꯍꯨ ꯆꯦꯟꯕ ꯂꯤꯟ ꯑꯃꯅ ꯏꯄꯥꯒꯤ ꯈꯣꯡ ꯑꯁꯤꯗ ꯆꯤꯛꯈ꯭ꯔꯦ." "ꯀꯔꯤ? ꯂꯤꯟꯅ ꯆꯤꯛꯑꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯏꯄꯥ ꯂꯥꯏꯅꯤꯡꯕ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ?" "ꯎꯃꯪ ꯑꯁꯤꯒꯤ ꯈꯥ ꯊꯪꯕꯗ ꯂꯩ ꯑꯁꯪꯕ ꯑꯃ ꯍꯧꯕꯅꯤ. ꯃꯗꯨꯒꯤ ꯂꯩ ꯑꯗꯨ ꯍꯦꯛꯇꯨꯅ ꯄꯨꯔꯛꯎ." "ꯍꯣꯏ ꯏꯄꯥ ꯂꯥꯏꯅꯤꯡꯕ, ꯑꯩ ꯂꯩꯗꯨ ꯍꯦꯛꯆꯔꯨꯒꯦ." ꯊꯣꯏꯅꯨ ꯎꯃꯪ ꯑꯗꯨꯒꯤ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯆꯠꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ. ꯂꯩ ꯑꯗꯨꯕꯨ ꯍꯦꯛꯇꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ. ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯝꯃꯤ. ꯑꯍꯜ ꯑꯗꯨꯅ ꯂꯩ ꯑꯁꯪꯕꯗꯨ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯃꯈꯣꯡꯗ ꯍꯥꯞꯄꯗ ꯂꯤꯟ ꯑꯗꯨꯒꯤ ꯃꯍꯨꯗꯨ ꯃꯥꯡꯈꯤꯔꯝꯃꯤ. "ꯏꯆꯥꯅꯨꯄꯤ, ꯅꯪ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯏꯄꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯣ ꯏꯆꯥꯅꯨꯄꯤ, ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ?" ꯊꯣꯏꯅꯨꯅ ꯎꯃꯪꯗ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯤꯔꯝꯃꯤ. "ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯏꯆꯥꯅ ꯁꯤꯒꯅꯤ? ꯏꯆꯥꯒꯤ ꯁꯝ ꯑꯗꯣ ꯏꯄꯥꯅ ꯁꯣꯏꯗꯅ ꯍꯧꯍꯟꯒꯅꯤ." "ꯃꯇꯧ ꯀꯔꯝꯅ ꯍꯧꯍꯟꯒꯗꯧꯔꯤꯕꯅꯣ ꯏꯄꯥ ꯂꯥꯏꯅꯤꯡꯕ?" "ꯑꯩꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯍꯧꯍꯟꯒꯗꯧꯔꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯊꯣꯏꯅꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯁꯝ ꯍꯧꯍꯜꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯊꯣꯏꯅꯨ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯝꯂꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯊꯣꯏꯅꯨꯒꯤ ꯃꯁꯝꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯅꯤꯡꯊꯧꯁꯨ ꯊꯣꯏꯅꯨꯒꯤ ꯀꯣꯛꯇ ꯁꯅꯥꯒꯤ ꯐꯖꯔꯕ ꯁꯝ ꯍꯧꯔꯦ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯊꯣꯏꯅꯨꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯊꯣꯏꯅꯨꯅ ꯌꯥꯔꯝꯗꯦ. ꯎꯄꯥꯏ ꯂꯩꯇ ꯅꯤꯡꯊꯧꯁꯨ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ. ꯊꯣꯏꯅꯨ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫